Lakhipur Online Putoksaba July ki tang kunipan Laibak Pokpa Nimit ki Khomjinba Pao tabirase Ahanbada Maruoiba Pao Kasar gi Puthikal da Dr. L. Akash Singhana lemna angang singi dental awareness camp hodokre Rajkumar Kamaljit Singha da laikhidraba matung takhel ratna mana pikre tongan bamana matum sing su yanthokre Kasar gi Udarbon Road Factory da pokhaibe ki thodok kamari lenana factory gi mapu yauna mioi manga phare paper leak oiba thingnabagi ain da chaira kankhat hananaba Lok Sabha da Public Examination Amendment Bill lisingani ka kuntaruk puthokre amasung Mirabai Chanu gi sana gi medal ga loinana Glasgow Commonwealth Games da Bharat ki medal taruk sukre Hauzik mapung oiba pau tabirase All India ki second position holder pediatric dentist Dr. L. Akash Singha MDS na masagi chahi amadagi na tarate phawbagi angang singi damak charitable community dental awareness camp ma ngarang July gi kuntaretagi Kasar gi Lakhipur gi menung chenbada Putikal LP School manakta laiba Dr. Sigi sangai da hodokre camp asida angang singi lemna ya check up tawbaga lenana counseling su pangthoki camp asi ayuki pung nipan dagi nimidang wairam pung manga phawba sathaki hairiba masagi chahi amadagi na tarateret phawbagi angang singi oiba free dental awareness camp asi lakliba August ki tang ama amasung ani dasu ayuki pung nipan dagi nimidang wairam pung manga phawba amuk khana pangthokki gani masigi su mathakta chahi 19 mathaki ahal singi damakta su athuba matamda lemna dental awareness camp ama pangthoklagani haire angang singi damak free dental awareness camp asida saru yabining basingna booking gi damak screen da utliba WhatsApp ki QR code asida scan tobiduna online da booking tawsin basu yaragani Sini kalau ya seko si se sengdoga manungda feeling marada feeling taurani tauro ko smaina tau kem hapte ko asi hapsen ready mai di feeling du thokla roi duga ya du so labina asina su protect taro thamani plus angang sina yam young oibina ko 12 13 year from maintain taro dine bi ya seko adune mai important oibini ne suggest taro si ko ko si ko du ready mai lai bi ya si charge na du di heavy re ko si ko to dun tau ne actually ko na to ko bandle Tripura da ahanba oina sagnairaba social activist Rajkumar Kamaljit Singha da laikhidraba matung takhel ratna mana pidune kaikumna khre loinana Tripura gi wangmada piduna lakhiba Babure Taramani Memorial National Award handak chahi gi oina DM University Manipur gi pothara boja Dr. R.K. Musuksana Devi da kusina khre mana lanthokpa gi thoromasi July gi kuntarukta Manipuri Literary and Cultural Forum amasung takhelai tengbang lupna sinduna Sukanta Academy Auditorium da pangthoki bani thoromasida cultural activist KH Bishoy Lakshmi Devi da MLCF Lifetime Achievement Award Rajkumar Brahmarjit Singha da Pukrambam Ibeyaima Devi Memorial Award loinana Khumanthem Onimada Koisnam Bongobir Memorial Young Talent Award amasung Bodybuilding Gold Medalist Dr. Bisal Sinha da Youth Excellence Award lantokhi Thauramasi ki manung chana handak chahida SS amasung secondary parikha da thoidok hindokna mai paklaba mahiroi Khetri Mayum Noyanita amasung N Sneha yauna mahiroi tarukta tongan ba sel ki mana piduna pungning thawatki mana lanthokpagi thoromaduda Manipur gi MLA Khongban Tabam Ibom Chana Mithunglen aduga Sahitya Academy Manipuri Board ki member KH Birolana mipam poiraga Manipuri Sahitya Parishad Tripura ki president L Biramongol MLCF की प्रेसिडेंट N बीरा सिंहा लेमरोल खोरजई कोल लेकोल मणिपुर की प्रेसिडेंट CH शुभदनी अमसुंग मणिपुर की सकनायरबा सोशल एक्टिविस्ट L बिरजितना अखनबा मिथुंग अमसुंग इकाई खमनजबा मिथुंग ओइना सरुक याखे अरोइबदा त्रिपुरा अमदि जवाहरलाल नेहरू मणिपुर डांस अकादमी की कलाकार सिंहना जगोई की खुदुल तमखि हाइना अगरतला दगी फंगबा पाव सिन हाइरे
Kasargi Udharbon Pangram da leiba KD Global Infrastructure MLP gi road factory adu da thoki ba pokhai bagi thodokta sinmi mari leiki da bagi matang da police na factory asigi mapu Rakesh Kumar Surana yauna punna miyoi manga phare panbayai thodok adu da leiki draba sinmi singi mung manung singda lupa lakh manga tawduna compensation pi na bagi lauthoki basu leikre Lok Sabha da ngarang Public Examinations Prevention of Unfair Means Amendment Bill lising aniga kuntaru puthokre bill asigi kutang da Public Examination Act lising aniga kunmari semdok nama pandam thamle Personal amadi pension gi Rajya Mantri Dr. Jitendra Singh na bill asi pukatke bill asi pukatpa matamda opposition gi member sing na NEET ki matang da mahiroi sing na chathakiba protest ki matamda police na chathakiba miyot minai gi thabak sing gi matang da wafam pukaladuna khana naina naba demand tawki Speaker Om Birala na MP kudingmakpu bill asi gi matang da khana naina bada saruk yana naba haijarabasu opposition gi MP sing na charang na bathokpadagi sabha animakta akai bathokki Hairiba bilasida paper leak toban natraga parikha da unfair means chathabada yawba miyoi singda chahi manga tagi na tara phawbagi jail amasung lupa lakh yankai phawbagi fine thian gadori aduga organized crime gi oinadi yamdrabada chahi taret ki jail amasung lupa crore tara phawbagi fine thian bagi wafam bilasida propose tori hauzik leiriba aina sida cheating thingnanabagi yamdrabada chahi ahum dagi chahi manga phawbagi jail da thambagi provision leiri amasung organized crime oina cheating tawbagi crime da yawba singda chahi manga dagi na tara phawbagi jail amasung lupa crore amagi fine thian bagi chairag yauri bill asigi matung ina rajya amasung union territory pumnamakta first track court simgat hanaba sakti piragani aduna yamna yangna hearing pangthokpa ngamhalagani amasung charge sheet file tawraba matung tha ahumgi manungda trial loisingani hairi akhanaba pibam singda paper leak tobagi case sing thijin humjinanaba center na special task force ama semgatnabagi sakti pigani haina so phongdokle Amaromda NEET ki wahang sel lik oibaga mari lenana chathaki bakhongjangda police na makhoi gi pangal sijenaba sigi mathakta thangalakpa petition amagi wail ngasi chathananaba Supreme Court na yare haikre Chief Justice Surjakanta Justice Joymal Baksi amasung B Mohan gi bench na tokhaiba petition amagi wail chathanaba ayaba su pikre khongjang adugi matamda sokhalaba police singi imung manungi maiketegi thangalakpa topa petition ama yauna petition kaya marungi wail bench asina chathagani haire Scotland ki khwaidagi pak chawraba sahar Glasgow da chathariba Glasgow lisingani ga kuntaru Commonwealth Games da Bharatna official oina arang phawbada sanagi ama lupagi mari aduga senjengi ama tharaga punna medal taruk phangkhre amasung haujuk phawbada medal masingda yenglaga Bharatna nipan suba mafam da leire boxer Lablina Borgohaina quarter final bye ama phangkiba aduna matungda Bharat ki damak medal amaga so hapsin gadori Bharat ki medal phangkiba sanaroi sing adudi nupi ki kg nipu nipan gi category da weightlifting da Mirabai Chanu sanagi medal Nupa gi kg humpu gi weightlifting da Chanambam Risikanta Singha lupa gi medal Nupa gi kg humpu manga gi weightlifting da Muthu Pandi Raja lupa gi medal Nupi gi kg yankai humdoi gi weightlifting da Gyaneshwari Yadav lupa gi medal Nupi gi kg yankai nipan gi weightlifting da Sorokhaibam Bindarani Devina Senjengi medal Nupi gi heavyweight para powerlifting da Jandu Kumar Senjengi medal ama phangkhe sanaba sigi ngasi numidang pungtor kumakhai taba matamda nupi gi kg humpu humdoi gi weightlifting da Seram Nirupama Devi gi final sanaragani She's gone to 1:15 so to overtake Tasha Rowe which she won't do with this lift she would have to smash her lifetime best but 1:12 first can she get this cleanly Lauthok Sabha ma Kasar Fulertol gi Obi Road ta leiriba A1 tutorial humna afaba mairoi sing puthokpagi pandamda lepa leitana thangjelakliba khongthanggi sarukama oina haukiba junthadagi Jawahar Navodaya gi selection entrance test ki damak class 6 amati class 9 gi mairoi singda leptana takpi tambirakli lagliba July gi kunthamathoi gi manungda class 6 ki oina online apply tobiraga makhata bada A1 tutorial humda lakpiduna class ani asigi araiba mongda matik charba oja singna takpi tambiriba asigi kudong saba lobina ba khanganjari akupa marol gi damak oja changba
Maim Ibu Pisaki mobile number 7005685797 natraga Oza Laisram Nandakumar ki mobile number 9954054749 number asida pau phobinaba nalukna ningsing lakli Khangan jaba ma Dr. Mamoni Raisum Gosami ki punsiwari de yumpam oiba iba loisin kidraba punsiwari amasung punsiwari ki anobalamai haina Manipuri lolda handoktuna fongle Malem da maming leirabi thauna phabi aibi asina yum panbagi chahi amatang pharakpada lukra oihoraduna phangkiba thamoi ge chaina kholkayabu ikaiba akiba mati arotpa mata thamdana ikiba ma ki punsiwari singbu aibi anita ningombamna Manipuri da handoktuna fongle Sahitya Academy Translation Award Manipur State Kala Academy Translation Award amasung Manipuri Sahitya Parisad Assam Tripura amasung Manipur gi Sahitya Sangstha kayana Translation Award pi krabalarika sibu phangbining basingna KH Beauty ningombam gi mobile number 9972567206 number asida pau phobinaba khanghanjari aduga Anita ningombam gi atopalarik sing chingna aigi panthau tamna aigi palem mina mi gi damak Nilakanthi Braja Akasi Ganga Pamjade amasung Dur Digontot na singba larik singsu leiri Lakhipur online channel asibu yengbiri basingna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidri basingna subscribe tawbiu Aroibada maruoiba pau amukhanna Kasargi Puthikhalda Dr. L. Akash Singhana lemna angang singi dental awareness camp hodokre Rajkumar Kamaljit Singhada laikhidraba matung takhel ratna mana pikre tongan bamana mathum singsu yanthokre Kasargi Udarbon Road Factory da pokhaibagi thodok mari leinana factory gi mapu yauna mioi manga phare Paper leak oiba thingnabagi ain da chaira kankhat hananaba Lok Sabha da Public Examination Amendment Bill lisinganika kuntaruk puthokre amasung Mirabai Chanugi Sanagi medal galoinana Glasgow Commonwealth Games da Bharat ki medal taruk sukre Lakhipur Online YouTube channel gi pau sandok chaba ngasigi oinadi matang asida loijare